मरोइबा पाउ पिजरी सगोलमांग JSC का चीफ मिनिस्टर का वारी शानाख्रे हेल्थ डिपार्टमेंट की असोइबना मियाम दा चाउना वाहनबनी हाइबा नाकल अनिना यानाख्रे चीफ मिनिस्टर एन बीरेन स्पीकर अमदी मिनिस्टर का लोइना तुरेल तेंगबगी थबक येंगसिनख्रे करप्शन मुथत के हाइरबदी मिखल की मतम दा प्रजा मियाम नसु पैसा लौबीगनु हाइना नंबोल केंद्र के MLA लोकेन हाइख्रे अमदी भारत सरकार अमदी NSNIM की चथरिबा पिस्टॉक न मणिपुर के इंटरेस्ट शोक पर याबा वाफम यावरक्लबदी UCM न मियाम ग लोइना थेंगनमिनगनी हाइना नौना UCM की प्रेसिडेंट ओइरबा सुनील कराम न हाइख्रे खुरुमजरी मिदेंग ताबिरबा सिंगबु तराम नोक्सरी पाउ संदोकना पिजरी सगोलमांगदगी इम्फाल ईस्ट डिस्ट्रिक्ट हॉस्पिटल होंदोकना सरकार ने लौखिबा फिरेब की मायोक्ता सेमखिबा JSC के ngasi चीफ मिनिस्टर एन बीरेनगा चीफ मिनिस्टर की सेक्रेटरिएट उनख्रे हेल्थ डिपार्टमेंट की असोइबा लेरंबना मियाम दा साउना वहल्ले हेल्थ मिनिस्टर याउना अमुक हन फमिनदुना वारोशिन पुरकना बहोटनरी हाइना थाजबा पिरकले हाइना JSC की को कन्वेनर BK नंदैबम फोंदोख्रे ngasi सगोलमांग कैथेलदा सरकार की फिरेब की मायोक्ता JSC ने सिंधुना सथरखिबा वाकन मिफम ngasisu सथखि JSC की को कन्वेनर BK नंदैबम हाइखिबदा ngasi JSC की म्यूट सिंगना CM की सेक्रेटरिएट चीफ मिनिस्टर एन बीरेन इम्फाल ईस्ट की DC हेल्थ की डायरेक्टर याउना अयुक पुंग 10 मखाइदगी फमिनखि हेल्थ मिनिस्टर ना मीडियादा लमगी सेनबलै हाइबगी पुथोरखिबा पेपर अदु उबदा चीफ मिनिस्टर ना अंगक पफाउखि लोइना मियाम की खोंजंगी पाउ तारे मसिगा मरी लेना मरम साब रिपोर्ट सिंग मरी लेनाबा डिपार्टमेंट सिंगदगी लौरगा लेंसिल्ले डिपार्टमेंट की असोइबा अमसुंग सेक्शन बवाटपना ngasi मियाम दा लेता हंदबा चरांगनबा थोहनबनी मरम असिदा हेल्थ मिनिस्टर याउना JSC की म्यूट सिंग फमिनदुना वारोशिनमा पुरकना बहोनगनी हाइबगी थाजबा पिरकले हाइना BK नंदैबमना फोंदोखे अनबसिदा JSC की माइकैदगी थमजबा वाफमसिंग एगो ऑनरेबल CM ने याम मुन्ना ताबी अदुगा ऑनरेबल CM ने हाइबिरकपसि होय सिगुम्बा कैनो अमखक थोखरे तौबदबु मसे अकोय हेल्थ डिपार्टमेंट ना माना सु हेल्थ डिपार्टमेंट की अचौबा असोइबा मखोइना चनै खोइनरमबदगी प्रजासिंग वानबनी अदुगा अमुक अकोय ऑनरेबल हेल्थ मिनिस्टर नगा यामना हे पुथोपिबा सिगी सोय तौई तौदेना तो याम तोइना तौबा सिगी चेजे मसिजो अकोय कैनो ददी ऑनरेबल CM ददी पूरा सरप्राइज ओइरेबा मा मसांग ऑनरेबल CM मिनिस्टर मसांग पाउ माना यामना नुंगाइतबा फावई अमसो अंगबा फावई अना प्रजासिंग जो जिकसे तमम चाबम खंगदना मयामम लेरिबसे मसी ऑनरेबल CM मिनिस्टर न पिरिबा थाजबासे मसी ngakminaraga akoi matam khadangdi akoi yamna ingna tapna leirakanda madu unara matungda makoi yoiba wa ma targa akoi atopa anoba fireb amadu miyam punna lawminachi मणिपुर की चीफ मिनिस्टर एन बीरेन असेंबली की स्पीकर युमनांग खेमचान अमदी वाटर रिसोर्सेस मिनिस्टर लेटपाउ हाउकिप कलोइना हौजिक हौजिक तुरेल तेंगबा अमदी तोरबान सेमजिनबगी थबक तोंगान तोंगान मफम क्यादा चतुना येंगसिनख्रे ngasi मरी लेनाबा डिपार्टमेंट सिंग ऑफिसर सिंग याउबा अवांगबा थाकी टीम अदुना सिंगजमई थोंगजु अमदी यास्कुल केंद्र की मनुंग सनबा मफम सिंग मरु ओइना सिंगजमई ओइनाम थिंगेल वाइखोंग लेकाय मोंखाम लंबी तोरबान खेत्री लेकाय सिंगजमई चिरोम लेकाय थोकसोम लेकाय अमदी लोकलाउ बुंगी मफम सिंगदा हौजिक कन सथरिबा तुरेल खोंगनुंग तेंगबा अमदी तोरबान सेमजिनबगी थबक सिंग येंगसिनखि इम्फाल ईस्ट डिस्ट्रिक्ट हॉस्पिटल होंदोकपगी मतांगदा सेमखिबा JSC अमदी पीस एंड डेवलपमेंट कोऑर्डिनेटिंग कमिटी PDCC अनि की मरक्ता अवाई अखुम तौनदुना लेकाय लेकाय दखना चैनबा थोकलिबा सिंग असि वारोशिन अमा पुरकनबगी पांदमदा खुंद्राकपम अमदी साइकल केंद्र की अपुनबा क्लब 59 की ओइबा मिफम अमा ngasi famlaba matungda अपुनबगी ओइबा कमिटी अम सेमख्रे ngasi की मिफमना सेमखिबा कमिटी ऑन यूनाइटेड क्लब खुंद्राकपम केंद्र एंड साइकल AC against the unjustified shifting of Imphal East District Hospital for सगोलमांगी को कन्वेनर मोइरांगथेम देवदत्तना पाउमी सिंह फोंदोखिबदा मिफम अदुना डिस्ट्रिक्ट हॉस्पिटल से सगोलमांगदगी होंदोखिब सुबिया यारोय हाइखि महांगना मखाताना फोंदोखिबदा JSC PDCC अमदी लोकल MLA की कमिटी असिगा अथुब मतमदा अपुनबा मिफम मफमदना चयत नरिबा सिगी मतंगदा अमत्त ओइबा वाखलोन तामिनद्रिबा फावबा नाकल अनिमक्तगी प्रेस मीडियादा करिगुंबा वाफम अमत्त थमदना बहाइनसु वारेपनखि लोकल MLA का उनदना JSC अदुगा कमिटी अदु PDCC हारिबा कमिटी जिगा अमतंग जो पुन्ना उनमिनरगा कोई वाखल तामिनबा मणिपुर गवर्नमेंट का हारिबा कोई PDCC JSC अदुगा लोकल MLA अदु कोई कमिटी सेंटर जिगा पुन्ना मुक्सु कोई
गवर्नमेंट के अखोई पुनंग वारी सानमिन्नबा अदुगा फिरेब अमा लाथोकि ममांग अखोई पंजख्रीबा लुपसिंगसिना कोई प्रेसदा चेरोल अमा थोकपिदनगनुक्तसु कोइना अपील अमा तौजरी अथुबा मतमदा मसी वारोइसिंजु गवर्नमेंट अखोइदा थम्बिबा अना कोइना मसी अमता अपील तौजरी करप्शन मुथत के हायरबदी मिखल की मतमदा प्रजा मियाम नसु पैसा लौबिगनु हाइना नंबोल केंद्र की एमएलए लोकेन ngasi नंबोल म्युनिसिपल काउंसिल की वार्ड नंबर 10 की मनुंग लैबा ऑल एस पेंशन फंगबा याबा अहल कुनमरी खंगतुना काउंसिलर अमा अमदी वार्ड मेंबर अनि दगी मखोइना थागी फंगलकपा सेनफम दगी अंगम मतेंग खुशिनबगी थोरमदा हाइख्रे महांगना मखाताना हाइखिबदा असिगुंबा सरकार की माइकई दगी नतना लनाई ओइना मतिंग पीबा असि अतांगबनी असिगुंबा थबक असिदा इखोइना पुनिंग थौगटपम थोई हाइखे महांगना मखाताना हाइखिबदा हौजिक पालिबा बीजेपी ना लुचिंगबा सरकार असि ममांगदा पालंबा ओक्रम इबोबिना लेंगाकपा मतमदा 10% हाइरंबा अदु हौजिकती 30% ओइरबनी एंटी करप्शन सेल हांगलगा करप्शन मुथतपा ngamloi प्रजा मियामना ताबदा अवाबा अमा ओइरे मिखलगी मतमदा मियामनसु पैसा चंगहनजनबा होनागदबनी हाइखे मधु प्रजासिंह तांबवा होया नसिना लेकिन सरकार की बाजी मनोबल ऑफिसर सारी सालों बसी थाना बलबसी ओपन होगी मतलब के कासे का तो औचित्य लेकर काउंसिल में से 30% तो होनी अपना सिंगल का साथ साथ पूरे मतलब को की करन से का आगा सरकार का को पर ना मतलब भाई सिंगल करप्शन मुथपार कोसी असुगमर मतलब ना करप्शन से आया ठीक है आगे करा है लाख के बता ऐसे एक छवि मतलब पैसा संबंध करो और वो दिखा है करप्शन जिनको ना ngasi thoramaduda nambol municipal council ki ward number 10 ki councillor J Somorendro ward member S Chandrakanta P Ibungo machasu saruk yakhi ahal kunmari da MLA na all as pension ki sanpham khusinakhi भारत सरकार अमदी एनएसएन आईएम की सथरिबा पिस्टोक न मणिपुर की इंटरेस्ट सोक याबा वाफम यावरकलबदी यूसीएम न मियाम गलोइना थेंगनमिनगनी हाइना नौना यूसीएम की प्रेसिडेंट ओइरबा सुनील कराम न हाइख्रे ngasi यूसीएम की ऑफिस ता पांगथोकपा नौना थौपुबा सिंह वासक लौबगी थोरमदुदा महांगना मखाताना हाइखिबदा यूसीएम की प्रेसिडेंट अमा ओइना अहानबदा थबक ओइना पाइखतकदबा असि लमदम असिदा लैरिबा येलहौमी सिंह अमदी इथनिक ग्रुप सिंह असि अपुनबगी सक्तम अमदी नुंशिबगी मरी सागतपा असिना ओइगनी मणिपुरदा खुंदामिनरिबा इथनिक ग्रुप अमदी येलहौमी सिंहना यूसीएम न मणिपुर की तुंगलम चटकीदमक मराइबक अमा सेमदा मतेंग पिबियु अमदी मांगदा तारिबा फ्रेमवर्क एग्रीमेंट नगा पिस्टोक की मतंगदा यूसीएम अमदी मस्तिग चटमिनरिबा कांगबुना खोंजंग कया चंगसिनख्रे ngasi fauba hanba laite makhata na susangsin khigani haikhe Manipur da khundaminariba ireisa yelomi phurup punamak Manipur ki apun gi saktam amasung Manipur ki khenaba laitaba jat bijat khaidaba adum wakhalol amada Manipur tungi tunglam chaki oiba maraiba ama lepnana ba honaba matda United Committee Manipur na lawjarakpa phirep khunimangta cooperation pibi bagal loinana Naga Peace Accord or Framework Agreement sigi matang asida hairibu wafam sing asi UCM amuko CCS kena mamang thakta campaign kya chatna Prime Minister ki thakta unadana campaign kya tawre hairibu singi statement sing ase ngasi phawada khenable laite aduga ethnic ki line da boundary mark toba aduga bayaroi aduga loina state bypass tawuna singba sugumu wafam se yabat sungam ngamoy ngasi wasak lobagi thoramadu da thabak tagi potharaba senior judge TA Sudhir Hanagi President Elangbam Johnson Consultative Committee ki member RK Ranendrajit na maru oiba myoising oina saruk yakhe lisingani ga tara nipan dagi kunma thoi fawba UCM ki Central Committee ki thawpuna ba khankraba atopa sing adudi Vice President ta KHS Somorendro Secretary KH Athauba Finance Secretary Leisemba Lamaba yauna myoi kunmanga bu TA Sudhir na Ot Commissioner oiduna wasak lokhe Hanagi President Elangbam Johnson na Nauna thaupu gadawriba sing asida sumiyamna support tawbiu mangda tariba framework agreement asida miyamna mateng pigani khali Manipur gi ngamkhai gi matang da mamang thaki chatnaduna laklaba wafam honggadaba mande nauna thaupuriba sing namasigi wakhalon asida thabak changsin birakani khali haike Manipur gi manungda
Bodoland Territorial Council gumba among Monda ethnic nomenclature of the base Tawakan the same Hariba regional Masiki setup administrative setup Purakna Honariba, Kaido Maida, Masibang Pound of Yaroi, Masiki Wafam Mase Hanjana UCM Amadisam Nariba Loopsina, reject or Laka Wafamni, Masikarigumba, India Gomena, Masi Nampura and Honorakadi Manipuda, Sudina Maki Acho Irang Amagi Lakagi Wafamado, Akoi Sudan Laklakani Hibase, Government of India, Amadi Maru in Iron Rapin, a content bigger than Hariba Hiramasida, Makatana, UCM, Anova body Sisiga, Akoi consultative round Mayam Satarakan, Anova campaign, Amagi the Makta same Sana Manupumiam, the Su Agna Tamzuri. Chahiye Sigi Mars ki tang kun taruk tagi hauduna April ki tang kuntra fawa hapta manga chupna sathagadauri ba measles amadi rubella laina dagi ngakthokna ba sathari ba vaccination campaign asigi matangda maitai pangal muslim minority kanglup asida lana pauthokli ba asigi matangda miyamna punna wakhal taminana ba mama mapa oiba sing dharmagi luchingba sing amadi miyam yauna nongmagi oiba sensitization program amaga loinana vaccination camp ama ngarang kwakta bazar da leiba municipal council ki conference hall da pangthokre district health society bisnupur amadi kwakta municipal council ani na punna sinduna pangthokiba thoram aduda minority commission ki chairperson Dr. Burhanuddin kwakta municipal council ki chairperson Mohammad Maheruddin district family welfare officer Dr. P Merazao primary health center kwakta ki medical officer in charge L Nandakumar amadi UNICEF ki mihut sabab Ahmad namaru oiba miyosing oina saruk yakhe chairperson Dr. Burhanuddin na phongdokhibada kanagumba kharana social media ki khudang na tongan mamongda laina tina changdana ba yamna mai pak na changsiliba campaign asida tonga sandoktuna miyam bulana lamjing ba siyam na laibak thibani haike expert sing saruk yaduna pangthokiba thoromaduda rubella amadi measures ki matangda wahang pahung taunaduna punna bhap taminakhe kwakta municipal council ki chairperson Mohammad Maheruddin na muslim community ki luchingba akhang ahai kyana su akaiba leitraba company ni haiduna ayaba piraba vaccine asi Manipur ki muslim minority khudingmakna amatta khaktana kapthokna bahona minasti haike Congress na leiba ki oiba issue kaya na thaiduna contract work sing da debate tawna si hairakpa laibak thibani haina BJP Manipur Pradesh ki General Secretary Administration ke sarat na phongdokre ngasi BJP Manipur Pradesh ke office ta pawmishinga unabada mahang na wafam asi phongdokhibani pawmishinga unabadu da General Secretary Media in charge and Nimbus amadi BJP Manipur Pradesh ki Vice President ki Khonbau Niumai susark yakhe ke sarat na makhata na phongdokhibada mamang gi lengak na chahi tara manga da tawramdaba thabak sing Chief Minister N Birena Luching ba lengak na telaba matam masil thabak oina pangthokle National Highway 2 gi fibam mapung fana fagatle ising ichaw gi awaba mayok na danaba turel khongnung sengbagi thabak mapung fana paikhatli Churachandpur da leiramba issue loisinkhre chingtam gi leinaramba mari hana dagi hena fare asigumba hiram singastra debate tawna si haibadi BJP na matam supada thorang tawduna lei madugi mahuta contract workers sing da contract work sing the debate tawna si haiba laibak thibani opposition ama oina constructive role lawduna miyam gi thabak tawbuna chumgani karisu nataba postak kharada praja miyam da lengak asibu lana uharna ba hotna ba chumloi haike akoi thika gi manum debate tawsi haigumba adi kari no akoi khar haire prasi akoina asa tawrumba constructive opposition amagi ranti tawliba leba ki mapi mapa am oina MLA oina kadana adi political party gi masak naiba figure mo oidana lady spokesperson singna thamak pasi akoi gimai de ki masi akoi condemn tawi Haukiba April gi tang 13 gi numidang da laibak thiba thodok amada mama mapa laikhidraba matungda awaba kaya khangduna hingliba sekmai da leiba machin manau anida ngasi business excellence group na angang ani asina class 10 phawagi manungda ana ayek thorokpa matamda lemna layengani haina lauthokre makoina layeng bada mateng pige doriba hospital di Langol View Clinic amadi Iboyaima hospital ni ngasi khongsada duda business excellence group ki president su oiriba sangai water tank puthokliba Lismart Industries ki proprietor and Gitaranjan Sharma Future Enterprises ki Dayananda amadi Sangai Hotel ki Managing Director W Bikram Nasar yakhe Sangai Water Tank ki proprietor Gitaranjan na masagi maikai digi lupa lesing kun amadi Dayananda na lupa lesing mga angang ani aduda khusinakhe Gitaranjan Sharma na laibak thiba thodok aduda awa ana tahoraba angang ani asigidamakta masagi maikai digi amadi Business Excellence Group ki maikai digi angamba mateng pang bani haike dona yamdaba thidana kitang amjaba khara angang ji kin punji gi tungdo or pu yabda mating kitang oibi yagadra na kuina thamoi singna kachabani
Amaromda nungthilda fongba pauche pandamna thobu oiduna Loktak News Group haina mingauba WhatsApp group amana su selgi mating pikre komidokta leiba Badru Rahman Foundation ki founder member Badru Rahman amasung kairang komidok Gram Panchayat ki pradhan CS Nurzaman su selgi mating pikre WhatsApp group ki member Loken astigumba laibak thiba thodok asi matungda amung hana thoktaba oirasanu mari leinaba singna angang ani astigi mating panghaningi haike Manipuri oiba punamaki da atopa awana taba kari pun thawat ningai be kaya da su ekhoi ki mai gai dagi angam mating pi se ke hai bi wakhalon ama pat sagat sari Ngarang lumidang pung nipan muktaba matamda Nungba Police Station ki manung zanba Khongsang Surung Khunda dukan tara humdoi hena khanghaudana haurakpa maina tumna saktuna yamdrabada lupa lakh humpu mari rongi oikataba potlam sing mai sakre hairi Paugi marak chatna attend the break amtang luxury Baba Greg John gidi tata tiskone sidi mamal suma phang kuding chamane yo sumang roi pista salabnina adu suma takta superlink footing gi offer me amum pili sidi bas electric drum no sin bagum na yoti simber dudi sanagi mohut yangna sinbe yandre Hakchangi labor solak padagi producing attaba hakchang choktarba tumma chaba yarattaba khong hama numayarattaba singidamak amatta nayaba upaidi jolip syrup amasu jolip capsule ho channe sinabiyo Kaidurino kanano kaigino kaidubino masipumna Noi lebedi gari ahan maga tongba ngamdrone khula laga tongni khaliba namai dui kaidro senbun puthoga lebedi ngamdra senbun puthokna leiba ngamdrasu Imphal Finance ta salo ai ju ahan ba lei ngamdra Imphal Finance tege loan oine lori Imphal Finance na nongmu manung de gari loan lobu yabni putong chaba pijeri adom na pam na khali gari kuringma lobu be yabni Amukana taram nokcheri makhata papao MSU Bisnupur District Committee ki thongmi singna kumbi sandhong government upper primary ki fibam yengsin kre khongsat aduga mari lainana MSU Bisnupur District Committee ki vice president signing khangem bamna haikibada school asida oza singna mahiroi sing takpi tambiri ba mawong matawa amadi mid day meal gi chak ningthina pizaramba ubada apen ba poi satra sahum hena leiba school asida oza manga khak amadi lengak nekpa oza ahum punna oza nipana takpi tambiri athuba matamda lengak na miyam midyeng sangduna matik san oza thambiyo haiki Wakil schatra yang nalai makom masih ada sekarang hani di depan besar masih tu matam yang menjadi ini mahiroi punai makan bahaya besar sekarang jadi sebab tahu tang aman hari besar dan timur cilaga aja ni Lamdam adongi mioi amana fongdorakpada school asi upper primary gi thakta ongkhat labanina sarkar matik saba infrastructure sembiu oja sing nasu tungi mahiroi singi damak khallaga ningthina angang sing bulairik takpi tambiu haiki District Gymnastic Association Bisnupur gi makhada ngaikong khulen na sinduna satharak pasahi tarani thoi makhagi angang singi oiba residential primary gymnastic coaching camp ngarang loisin khre ngaikong khulen community hall la pangthokiba loisin bagi thormaduda Manipur Pollution Control Board ki chairman L Radha Kishore ngaikong khulen gi pradhan M Bala Devi amadi ward ki member kaya na saruk yakhi chairman Radha Kishore haikibada nauriba angang singdagi hauduna sana khotna ba amadi masamu fana leina bo hotna batangai fade mahang na makha taraduna chief Minister N. Birena Lujingba Sarkar asina khungang da chatlu haiba mission ama paikhalakliba si haktheng nana awa ana taraba miyam amadi miyang gi nongmada changdraba yadraba darkar oiba sing adu masa da yohanna ba paikhat pathorang ni haiki thorom aduga mari lainana tongan ba masana kaya su utke Manipur government na diesel auto Tata Magic amadi Tata Winger na chingba gari sing bazar manungda changhandana ba laukiba phirep handokadabani haina JSC of all Manipur under 5 ton passenger service association na paugi mifam pangthokre Manipur Press Club ta pangthokpa paugi mifam aduda JSCSC convener L Somendrona Manipur government na laukiba warep adu akan bumong da condemn tawi athuba matamda handokadabani mausagum haiba gari sing asi bazar manungda changba yahangadabani karigumba gari olaga changhanba tarabasu chahi anigi matam pigidabani haiki Mena hairiba swati association singna taliba demand singa sibu athu matam da khanabiduna Imphal city manungda hanagumna magic winger amadi octor cho singa si
यहोनबियो हाइदुना मनपुर सरकार दा ngasi joint council government under 5 ton passenger service ki makai dagi haijari Sri Satya Sai Seva Organization Manipur Nastinduna second state level convention for alumni and group 1 2 3 Bal Vikas student lisingani taranipan gi thorom ama ngasi lamyan basanglen da pangthokre thorom madu da higher and technical education amasung social welfare commissioner H Dilip Singh chief conservator of forest ki IFS TS Mahendra Pratap amasung Sri Satya Sai Seva Organization Manipur State ki President H Manihar Singh namaru eba myoy sing oina saruk yakhe Sri Satya Sai Bal Vikas only ray of hope for mankind haiba Hiramas da pangthokhiba thoram aduda wa ngangladuna H Dilip na haikibada lai guru Singh na takpi tambiram bathogolon bebar utpa haibasina myoy bigi athoiba gunni haikhe Convention asida saruk yakhiba Singh da certificate Singh su pikhi Imphal College Students Eco Club Imphal College Nastinduna Safety Environment Haiba Thim da second state level painting competition ngasi Imphal College da pangthokre category ahum thokna khaidok tuna pangthokiba painting competition aduda school kayagi mahiroi singh saruk yakhe Imphal College Students Eco Club ki General Secretary Laishram Vidyana college asigi environment fagatna bagi amadi haugalakliba angang singda environment ki maramda hakthengna khanghan ba haiba pandamda thoromasi pangthokpani haiki Nongmagi Oiba Legal Awareness Program ama Manipur State Legal Services Authority ge sponsor Makhada District Legal Services Authority Chandel amadi Nupi Khunai Saukhat Lamjing Loop More Nasinduna ngasi More Ward number 7 da leiba Khunai Library and Information Center da pangthokre thoromadu da Nupi Khunai Saukhat Lamjing Loop More gi President S Jamuna Devi Advisor S Amushna Devi amadi Resource Person oina Advocate Kaisam Dhane namaru oiba myoy sing oina saruk yakhe Advocate Dhane na Oles Pension Lukrabi Singh Scheme Chief Minister ki Hakshel ki scheme kaya gi matang da matau karam na phangadaba ge haibadu khangan khe Khurai Lamlong Bazar da cheng yon ba dukan singarang numidang police na sogi mathakta chajum namsil lamle haire thaudok singarang numidang pung 8 lom ta bada thokibani kari maram gi no haiba housing maki oina khangba ngamdrabasu thaudok asina maram oiraga Khurai Lamlong Bazar da cheng yon ba dukan kun lom ngasi ayuk thong hangna khidre hairi Ayang palida laiba Samrock Bubbles Play School Manipur da lingkhat ki bachahi mari mapung pharak pagi thoram ngasi Hotel Imphal da pangthokre social worker ningthaujam ziban mala social activist Dr Mainam Vinoda actress Thongam Thoithoi amadi DJ High Secondary School gi retired principal RK Pramodini na maru oiba Mithunglen Singh oina saruk yakhe thoram asiga mari lainana school asig angang sing na pangthokpa jagoi isai kya su utke Nat Sankirtan amadi Monohar Sahai Kirtan gi workshop kam demonstration program amang ngasi Palace Compound Leiba Shri Shri Bal Mukunda Dev Music College ki holda pangthokre Ministry of Culture gi senthang makhada Lalit Kala Sangam nasinduna pangthokhiba thoram maduda National Awardee Aribam Chitreshwar Lalit Kala Sangam gi chairman B Neta Chandra amadi Lalit Kala Sangam gi vice chairman N Syamchan amaru eba Mithunglen Singh oikhe Manipur ki historical jaga ama oibata natana tourist spot amasu oiba kaina laifamda pangabam sagai gi apokpagi khubam sajalakli ba asil lautho haina kaina development protection committee na taliba dabi mari lainaba singna tadabadagi ngasi ayuktagi laifam asle chongba thingkhre poiri khongjil awang laikai high school lampak tamyam na lambi thingkhe kaina development protection committee gi president Laishram Meghana phongdorakpada Leibak miyam gi oiba laifam len jaga ase sagai amagi apokpagi khubam sajinba haurakliba asigi matangda DC Art and Culture gi minister amadi chief minister yauna mari leinaba kaya unaduna wafam masi khangan khrabasu thabak amata paikhalaktabadagi khongjang ase saksilakpani haikhe Gane batawrsi adna tapi raga ngasi bau to bidam juga maram raga kasi ada nimise masih tang kunjama panje masih koi khijarani DC ju chief minister yaure Minister ju kasi bagda hoi ni mani haibidi Yamna pukning thogatningai oiba mongda More Bazar amadi More Town Luna na thamnanabagi pandamda lanai mioi humpudra manga na saba Worker and Traders Association More Kauba Voluntary Organization ama haukiba listing aniga tara manga dagi linkhatuna worker kunna nongmagi oiba More Bazar gi akoibada lamdu sengbagi thabak tathakre saruk yakeba association astigi joint secretary ningombam balana miyamna amot akai sing hundokpham leitabagi awaba kaya mayok nei association asina dukan amamamdagi nongmada lupa tara lauraga tha amada lupa
lising kunrom khonggatli ba senfam sing asdagi worker amamamda lupa chawnga rom fangli haina nupi paumi sing na mafam adu da chatlubada phangdorakhe Manipur da su International Dance Day celebration tongan mafam sing da pangthok na kre government dance college na sinduna palace gate ta leiba college asida pangthok khiba thoram adu da art and culture gi commissioner M Lakshmi Kumar na hai khibada Manipur asi art and culture amadi sports na masak takli adubu kanaguma sing na sports na hena pungning thogat ke haina basu yawi adubu government asina art and culture bu mirai ba leite thong manaba midyang thamli hai khi Tungda college asigi students singna maibi zagoi thogal zagoi mau zagoi amadi 10 avatar utki Jawaharlal Nehru Manipur Dance Academy Imphal nasu International Dance Day Academy asida pangthoki thoramadu da Jawaharlal Nehru da Manipur Dance Academy Imphal gi Vice Chairman Professor H Tombi saknaraba filmmaker A Shyam Sharma amadi Padma Shri Thaurani Sabi saruk yakhi thoramadu da Professor H Tombi na Art and Culture asi malem da sak khanglabasu government na su pungning thogat pibadi yamna namely haikhi A Shyam Sharma na state asigi ahal oiraba oza guru kayana jagoi ishai asi promote tawna bo hotna biram labasu oza guru kaya gi haithoi singthoiba kaya adudi documentation tahogdaba kaya na generation asida ninghan na balai masi kokna na ba documentation yariba makhai tahosi haikhe Kangpokpi district ki manung sanba saitu Gamfazo subdivision ki makhada Kotland khunda leiba government school da angang sing tha de haiduna khungi authority na imung taruk tor Kotland khunda ki tanthokre hairi Canada Lolda Giris Karnatna Iba Naga Mandalam Kova Lyric Tagi Saknai Raba Theatre Director Khetri Jugindrona Maitai Mayek Amadi Bengali Mayek Ta Handokpa Lyric Ama Ngasti Iboyai Masumang Lila Sanglen da Phongkre Thoromadu da Theatre Center Manipur gi Chairman su Oiriba Padmasri Ware Pannaba DIPR gi Hana gi Director Megha Chandra Kongba Mamadi Critic Forum Manipur gi Director Dr. IS Kangjam su Sarup Yakhi Laimarem bi haina mingthonba drama ama Manipur Dramatic Union na puthok tuna ngasi utkre MDU da utkhibo drama aju Sangit Natak Academy New Delhi gi makhata utkebani hawdopagi thoramda Critic Forum Manipur gi President Dr. IS Kangjam MDU gi President A Khergopal amadi Theatre Director Khetri Jugindro susaruk yakhi thoramadu da Dr. IS Kangjam na drama gi khongchadasi mangkhidana ba amadi miyam na yengning na ba artist singi chawraba thodang yam na chawi hawzik fawba utkhibo drama sing asi tumgi damak khalaga documentation tausinbana afaba lambi orakani haikhi hauzik thabak ki paw amuk phangbiragani thabak ki paw pizari Delhi Police Central Armed Police Force da SIM sung CISF ta Sub Inspector Longnanabagi Staff Selection Commission Open Competitive Computer Based Examination ama pangthokadori masagi chahi kundagi kunmanga fawbada leiba graduate loirabasingna April 2 fawbagi manungda online da register tawba yagani June gi tang 3 dagi 10 fawba exam pangthokani Imphal da su examination center oigani hairi State Bank of India gi provisionary officer khar laugadori graduate pass tawraba masagi chahi kuntra fawbagi manungda leiba myoi singna lakliba me gi tang 19 fawbagi manungda darkhas tharakpa yagani hairi Air India Limited ki nupa amadi nupi cabin crew khara laugadori masagi chahi 19 gi kunmanga fawbagi manungda leiba graduate pass tawraba myoi singna megi tang 2 fawbagi manungda darkhas tharakpa yagani hairi mathaki thabaki paw asigi akupa marol babu parada leiba job center dagi khangbiba yagani makha taba paw pizari Mayang Imphal Kendra gi local era development program gi makhada Kendra asigi MLA deputy speaker su oiba Kongkham Robindro gi mityeng makhada Santipur Mayai Lekai da saba multi facility community hall ama ngasi ya school Kendra gi MLA TH Setjabratana sangaduna miyan da khusin nakre thoromadu da deputy speaker K Robindro MLA TH Setjabrata MLA S Dingo Mayang Imphal BJP mandal gi members sing amadi Mayang Imphal municipal council gi members sing su saruk yakhi MLA local area development fund gi lupa lakh 3 changna saba community hall asida senior citizen room club room amadi ISTV cable connection thamduna miyam da yengnabagi khudong sabasu yauri ya school kendra gi MLA TH Setjabratana haikibada aphaba miyam gi mihutna miyam bu aphaba amasung sakhatpagi lambida lamjingi haiki
Lions Club of Imphal na leptana satharakliba uthabagi saruk ama oina ngasi sagol tongba makha lekai water supply gi lampakta pangthokre thorom madugi saruk ama oina club extension ga mari lainana khana nainaba amasung lem namit layang bai game amasu pangthokhi Lions Club of Imphal gi president Maibam Nandeshwar na haikibda Lions Club ki oina akoibagi khal kannanaba mafam kaya satuna uthabagi thabak paikhatpagi saruk ama oina mafam asida su pangthokpani haiki Kishore San Production ki thamoi sina hairi haina mingthon ba CD audio cassette amanga si Nagamapal de laiba sangai hotel release tawkre release tawbagi thoramda Naharul Thaudang gi editor Khoirom Loya Lakpa DM College ki professor Oinam Indrajit amadi Real Friend gi president Ratan Nachingba myoi sing saruk yakhi Sairengba Kishore San masana isai mayek sing asi maha ki punsi wari da yumpham oibani mathangi production da miyam gi entertainment oikadaba cassette puthokani haiki Khoirom Loya Lakna isai haibasi yamna sakti laiba medium amani Indiana British tagi ningkha tamba phangkhibada isai na asoba thodang yakhi aphaba sairangba ama oige hairabadi miyam na pamnaba isai mayek iba changi haiki sanabagi pau amuk phangbiragani Sanabagi pau pizari Ngasidagi team tarama panasaruk yaduna sathagadaba anirak shubha 7A side men's open football tournament pasoi part 4 da haudokre pasoi taumang rising club na sinduna sathariba tournament asigi haudokpagi thoramda MSS Brickfield gi proprietor Mayeng Bamsamu pasoi gram pansat ki pradhan kokham Priya Devi amadi pasoi part 4 gi hanigi member Mutum Lukhoina chingmana athoiba mithunglen sing oina saruk yakhi ngasi sanakhiba match ta Bobby FC pasoi part 4 na Lanchen BFC tabungkhokpu goal manga anida maithiba pikre All Manipur Mukna Association ki mityeng makhada ibudau thangting thogallu laima pokpam na sinduna ngarang nambol kendragi manung san na laiba ibudau thangting laibung lampakta Thobal district Bisnupur district ani gi mukna competition pangthokre thorom maduda nambol kendragi MLA and Loken Singh laima pokpam zila parishad ki member L Ziten Singh amadi khulgi maroi bamyo kya susar yakhi mukna competition aduda mukna roi kun kunna nakal ani da saruk yakhi Thobal district ki oina mukna jatra Milan Singh amadi Bisnupur district ki oina mukna jatra Ristikant tanalu Singh duna sanaki ba mukna competition aduda Thobal district na Bisnupur district pu Panjil Taramathoi Mapanda maithiba pikhe All Manipur Gymnasium Welfare Association Imphal na hayeng ayuk pung tara taba matamda Manipur Press Club ta national amadi international championship listing ani tara taruk tara tret amadi tara tret tara nipan saruk yakhiba loina na medal fanglakraba body builder sing butaram na okpagi thorom ama pangthokadori thorom asida deputy chief minister Waizoy Kumar CAF and PDG minister Karam Shyam yaw na masak naiba myo kyan maru oiba mithonglen sing oina saruk yagani hairi Ahan ba Mongjom Ibo Chaw amasung Mongjom Ongbi Ahan B Memorial 9A Side Men's Open Football Tournament ngasi Imphal East Veteran Football Association na sinduna Nunggoy Awang Laikai Playground da haudokre puna team kunithoi na saruk yaduna sathariba tournament haudokpagi thoromda RK Fortune Developers Private Limited ki Managing Director RK Ramesh United Veteran Football Association ki Advisor TS Ibotombi Association na ki Treasurer TS Diten Maitai amasung Social Worker Kaiku na maroi bamyo sing oina saruk yakhi Tournament asigi sponsor masung social worker Mongjom Poirei hanbana haikibada tournament asina local player masung national player singpunna saruk yabana hena aphaba player puthokna ba pandam da pangthokpani haiki Tournament asina khoi ngasi laiba football gi player sing sida tongan ba moida experience amadi tongan ba moida hit amakak porakpang namna bai damakta haiba tournament sinjabani masi tournament asida organize tobiri ba Imphal East football committee veteran committee sinasu yam Thagwang na moi mateng pangbi amadi moi na angam bathakta moi na hona bidurang asi tournament se mapung phan bani Ahan ba match oina Manipur Police amasung Thobal FC sanakhi Makha taba sanabagi pau boya ning thauzam dagi phangbi gani Volleyball Federation of India ki mieng makhada Mizoram ki Aizol da
थासे की तांग कुनमरी दगी कुनिपान फाउबा नुपा मसा अमदी नुपी मसा की टीम कुंथ्रा मापल न ग्रुप निपाल थोंगना खाइरुक्तुना पांगथोखिबा कुनतरुक सुबा मिनी नेशनल बॉयज एंड गर्ल्स वॉलीबॉल चैंपियनशिप ता मणिपुर की नुपा की टीम कैप्टन ओइखिबा मयांग इम्फाल सिराई दगी एमडी लहाउरुदिन की मचानुपा एमडी सकिल सेसाम वॉलंटियर सिंगना फुरकपदगी खादांग मखागी येट ओइ अनि टेक्तुना हौजिक सिजा हॉस्पिटल दा लायेंगली थौदोक असि ngarang sanakhiba championship asigi aroiba match ta manipurna mizoram bu set ahum ani konithoi kunmanga kun kuntaru kunmari tranipal kunmanga amadi taratruk taramari da maiti bipituna champion oikhibani match loiraba matungda volunteer singna referee da organizing committee yauna khamtok khanjin torba matungda match ki mai pakpagi haraudun lariba manipur gi sanari singda sangchinduna team captain asida volunteer singna purakhibani hairi थाजब याबा पाव अमगी मतुंग इना हायेंग ऑपरेशन पांगथोकनी हायरी Manipur Rifle Association Sinduna ngasidagi Komalapag Sports Complex leba shooting range da unit manga Glusum Impal West Impal East amadi Manipur Rifle Association gi nupa amadi nupi shooter marphuna saru yaduna ani suba winter year weapon shooting competition hokre Haudopaki Thoramda Impal Valley School Mantri Puki gi chairman and Bimol San Iboyamo Hospital and Research Center gi managing director TS Hero IBBF ki executive member and Ratan Namadi Manipur Rifle Association ki vice president and Indrajit Saruyaki Pangthok kadoriba competition asida meter taragi air pistol namadi rifles da athoi ahen tanagani Mapal ki team ama Kolkata yauna punna team tarataruna group ahum thongna khairutuna ngasi dagi Imphal gi Mapal kangjibungda Manipur Veteran Football Association sinduna sahi sigi kun super challenge kat veteran football tournament hokre hokdopaki thoramda minister L Jayant Kumar na thorama pusing oiki tournament asigi ngasi ahobu numit ki sanakhiba match da BFC Singjamai amadi FBWA Mapal Kangjibung goal amamam janaduna draw satkre BFC Singjamagi goal adu P Surachandrana match ki taranipal suba minute sankhi FBWA Mapal Kangjibungi goal aduna ki ai shobhana match ki yankhai suba minute sankhi bani Sathariba tournament asigi hayeng Khomalampak artificial tap ground da ahanba match oina nungthil pung ani makhai tabada Sajing FC amadi IEBSA Khongmanga sanagani anisuba match nungthil pung ahunga minute nipumanga chatpada SICD BFA Kangpokpi amadi 11 star Akampatka sanagani Center for Microfinance and Livelihood Tata Tersamadi Eastern Sporting Union Wangkhaina Punna Sinduna ngasidagi Eastern Sporting Union Ground Wangkhaida nupi masa singki oiba Grassroots Football Center hangtokre thoramasida Eastern Sporting Union Wangkhai ki President CH Birendra General Secretary RK Nimai Coach RK Amusana CML Tata Trust ki Abhishek Majumdar CML Tata Trust Regional Manager Abhishek Majumdar Tata Trust ki Senior Program Executive Rajesh Siwakoti Su Sarugyaki ngasi nauna hangkhiba center asida sahi taruktagi tramri phawgi nupi masa yankai treta grassroots leader S Heman amadi M Subhasna football masana gi maramda tambi tapigani 60% out of that 33% were from Eastern Sporting Union. So that shows the capability of the club and the capability of the region for producing women players. And that's when we thought that we will make Eastern Sporting Union a women-centric football center. And that's why we have opened up all girls football center here. Mangal Academy Khabamna MPTC Family Line Pangibu Maitiba Piduna Taris Suba Hararuk Trophy 7 set Village Open Men's Football Tournament ki ahum suba position takre
Youth Modern Club haraurong sinduna tha asigi tang mapal dagi tim kuntrani toina group nipal thokna khaidokuna club asigi ground sathariba tournament asigi ngasi ahum suba position gi sanakhiba match ta Mangal Academy khabamna MPTC family line pangaibu goal taruk amada maithiba pikhibani Manipur Veteran Football Association sinduna ngasi dagi Imphal gi mapal kangjebungda tim taratrungna group ahum thokna khaidokuna sanaba hokhiba kunsuba Challenge Cup Veteran Football Tournament ta saruk yagadaba Sajing FC Madi Lilong FC go official Madi Sanari Singda MS Zinin Solution Kasampana sponsor Toba uniform Yantopagi Thorum Minister Karam Siam na Thoromapu Oiduna Pangthokre Sajing FC gi ahanba mes IEBSA Khongmanga Hayin Thil Sanagani Dedicated Youth Development Organization Amadi Kangla Sipa Youth Organization na sinduna tha sigi tang kundagi tim taranipa na group taruk thokna khaidukuna Kangla Sipa Football Ground na sathariba ahum suba Kangla Cup Football Tournament ki ngasi sanakiba match ta Takhel FC na Khabi FC bu gol manga ahumda maitiba pikre Kongjom Circle Veteran Sports Association na sinduna tha sigi tang taradagi tim tarahum doina group mari thokna khaidukuna Texam Playground na sathariba mari suba BSO Trophy Still 11 Men's Open 7 aside cash prize football tournament ki ngasi sanakhiba match ta Hairog United na NSU narang konjilbu gol manga amada maitiba pikhi Thagachari Boyaning Thozam Housing Asi Nongmagi Oiba Aying Asagi Pau Amuk Laubirasi Environment Directorate State Climate and Weather Report ki matungina ngasigi wakiba inga samadi nujugi pauda khwaidagi sakiba Celsius degree kuntaruk dasmik matputara nitoi khwaidagi ingba Celsius degree tara dasmik yakai nitoi Nuksita yawa ising manilgi sang maximum dasada matputara nipal dasmik niputaruk minimum dasada humfumari dasmik kuntramanga oike Ngasigi nong suki bagi sang taratret dasmik merputaret milimeter ni. Loisila pada maru ibapau amukan na pizari. Sagolmang JST ka Chief Minister ka wari shanakre Health Department ki asoy banamiyam da jaw na wahan bani haiba nakal ani na yanakre. Chief Minister N. Birena Speaker Amadi Minister Galoina na Turel Teng bagi thabak jingsen kre. Corruption muthat ke hai rabadi mikhal gi matamda Brazamiyam na supaisha lobi ganu hai na namol kendru ki MLA loken hai kre. Amadi Bharat Sarkar amadi NSN IM ki sathariba pestok na Manipur ki interest shok pa yaba wafam yaurak labadi UCM namiyam galoina na thengnami na gani haina nauna UCM ki president oiraba Sunil Karam na haikre ISTV na pizza ba pau matang asid loijare mideng kabir ba singbu amukan na khurunjari